Tangdu Laitadana Lairiba, Praza Singi Kalaga Athubada, Charang Nabasing asi Loishilu, Athubada Anouba Leingak Semduna, Manipur Dagi PR Louthok Haiduna, Taubal District Langatel Amasung, Langtabal Kunoda, Meira Paibi Singna Kongzang Changsin Kre. Apunba Meira Paibi Langatel Amadi, Langtabal Kuno Apunba Meira Paibi Nasinduna, Tongan ba Mafam Singna Changsin Kiba Kongzang Aduda, Langatel Meira Paibi Giluchingbi, Sagol Sem Sakuntala Amadi, Langtabal Kuno Apunba Meira Paibi gi Secretary Benitana Fongdo Kibada, Laibaki Lurabatan Famasida Fam Munaba, Fam Thadok Thazin Tauriba Asi Pamde, Maramasina Atuba Matamda Charang Nabakaya Lairiba Asi Loishilaga Sarkarama Sembiu, Lairiba Charang Nabakaya Asina Maram Oiraga, Center na Thamlakliba PR Athubada Louthok Piu High Key. Maramdam Kananabagidamak Toklaklaba Kulngak Pasingbu, Faningba Matamda Faraga, Paningba Ek Panduna, Masa Matanta Atatai Tahanaba Honariba Asi Kudak Lepiu, Makatana Kulngak Pasing Faba Yaroi, Kulngak Paisa Singidamak Mama Ikoina, Chapchana Lepkani High Key. Kumza Englishingani Kunhumdoigi, Me Ahumdagi Chatarakliba Kanglukilana Sida, Kulngak Patoklakliba Icha Singbu, Kadaida Karida Soikidagi Haiduna. Ngasi fauba senaduna lakpani mama oibi singna Manipur asibu ngaktuna lakliba asida India government na PR thamjilakpa asi yaba ngamloi high key me ahumdagi haurakliba irang asina maram oirakanda loijing loya da lairiba chingong tingya da tariba phun masa oiba singi mama oibi kya tumda sadana awana khangdana aying asa khangdana khangakpa matam asida phun ngaiba isin cha isu mayam sibu karida soigi gedege ngak senduna laijara iba ifurup kanbagi damakta isa isu mayam khutta khulai yoto thamtu paidana tholai Isa Singbu asina maram oirakanda India Manipur Sarkar na PR thamjanduna pungai be isa singbu phaba punba tawrakpasi mama oibi akhoi gi thamoida hailingai laitana nungaitaba phauje maramdi cha isuna khunngak tuna leirakpa matam asida kanamtana khoi leidi haina chongthokpiraktaba matam asida isa isuna thurup kanbagi damakta awana thidana khunngak jaraga leijaba asida hojiki PR thamjalaktuna irang asi honduna Manipur isa isu mayam asibu phaba punba tawbase tawbiganu maram aduna athuba matamda PR laukthokuna India Sarkar ga Manipur Sarkar ga yanaraga PR laukthokpiu Anouba Sarkar ama semduna laiba asubu tang tana lehanba ngamhanbiu haina haijari mapu pandab laibak uhan gumsi mapu panhanbiu maram aduna isa isuda thammiba general MST laukthokuna isa isubu hanagi sadaron punsida hanjalhanbiduna isa isubu sadaron punsida hanjalanduna phaba punba tawbiganu maram aduna karigumba phaba punduna tawbira Tarabadi, Lojing Loyada Tariba, Mama, Obikiana, Masagi, the Makta, Mama, Akoi, Haina, Tokterakani, Maramaduna, India Sarkarga, State Sarkarga, Tuba Matamda, Pia Lautokpinaba, Mama Obikiagi, Rest Mit Pangtokabani, Maramaduna Sarkana, Miang Changirakani Haina, Asato. Mege jet sidagi akoi kangluki oba irang war sida aikoina Meira Paibi moina mama moina isa simbu karai da sogidamo kolesibu Manipur sibu karai da sogidamo haidina aikoina asu yamna wana ngakseri ba matam asida PR thamjilaktuna Manipur gi sarkar ajina nei India sarkar na PR thamjilaktuna hojik akogi Leingak akogi democracy matpadongna tawraibase akoi yajaningde tubu matamda sarkar ji semaga PR ji handokpiu khunga paicha isubu pha pundana tawbiganu asi akoi mama obi akoi yajaningde amadi akoi haijaningbadi Athuba matamda sarkar ji sembiu ija khunga paisa singda kanba ek thamduna pha pundana tawbiganu madu tawba targadi mama oibi akhoina chapchana thengna jagani aduna akhoina sarkar ji da haijaningbadi sarkar machen injinnaraga thammunnaraga laibiganu akhoina haijaningbadi akhoigi Manipur je tangdu leitaba yamna santi laiba amu ohenjaningi haibaji akhoi India sarkar amadi Manipur Leingak sida thamje